ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ꯫ ꯑꯦꯟꯗꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯂꯞ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯦꯟꯗꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩ꯫ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯦ, ꯆꯍꯤ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯈꯔ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯩ, ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯤ ꯅꯨꯡ ꯄꯥꯛꯅ ꯌꯥꯎꯗꯦ, ꯃꯈꯣꯏ ꯃꯔꯤꯈꯛꯅꯤ: ꯑꯦꯟꯗꯤ, ꯚꯤꯛꯇꯣꯔ, ꯃꯉꯥꯜ ꯑꯃꯗꯤ ꯅꯥꯎꯕ꯫ ꯑꯦꯟꯗꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯑꯦꯟꯗꯤꯒꯤ ꯃꯄꯥ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯆꯦ ꯂꯤꯟꯊꯣꯏꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯚꯤꯛꯇꯣꯔꯅ: "ꯑꯦꯟꯗꯤ, ꯄꯨꯡ 6ꯁꯨ ꯇꯥꯁꯤꯜꯂꯛꯑꯦ, ꯑꯩ ꯌꯨꯝꯐꯥꯎꯗ ꯆꯠꯂꯨꯒꯦ, ꯃꯥꯏ ꯃꯤꯠ ꯇꯥꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ"꯫ ꯃꯉꯥꯜꯁꯨ: "ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯒꯦ, ꯉꯁꯥꯏꯈꯩ ꯁꯥꯟꯅꯔꯨꯕꯩ ꯈꯣꯡ ꯈꯨꯠꯀꯁꯦ ꯂꯣꯏ ꯃꯣꯠꯂꯦꯕ"꯫ ꯑꯦꯟꯗꯤꯅ: "ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯝꯃꯨ ꯂꯥꯛꯑꯣ ꯃꯅꯤꯡꯗ"꯫ ꯃꯉꯥꯜꯅ: "ꯅꯠꯇꯦ, ꯌꯨꯝꯗ ꯑꯗꯨꯝ ꯍꯥꯝꯃꯨꯔꯒꯦ, ꯐꯤꯁꯨ ꯍꯣꯡꯒꯦ ꯇꯧꯕꯅꯦ"꯫ ꯑꯦꯟꯗꯤꯅ: "ꯍꯣꯏ, ꯊꯨꯅ ꯂꯥꯛꯑꯣꯀꯣ, ꯀꯦꯛꯁꯨ ꯌꯧꯔꯛꯑꯅꯤꯕ"꯫ ꯚꯤꯛꯇꯣꯔꯅ: "ꯑꯩꯁꯨ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯉꯁꯥꯏꯗꯩ ꯌꯨꯝ ꯍꯟꯖꯤꯟꯗ꯭ꯔꯤꯕ"꯫ ꯑꯦꯟꯗꯤꯅ: "ꯅꯥꯎꯕ, ꯂꯥꯛꯑꯣ, ꯊꯕꯤ ꯑꯝꯇ ꯊꯤꯔꯨꯁꯦ, ꯍꯣꯔꯦꯟ ꯁꯂꯥꯛ ꯁꯦꯝꯕꯗ ꯊꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏ"꯫ ꯅꯥꯎꯕꯅ: "ꯍꯣꯏꯗꯥ ꯑꯦꯟꯗꯤ"꯫ ꯑꯁꯨꯝꯅ ꯃꯉꯥꯜꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯉꯒ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯅꯥꯖꯥꯎꯕꯤꯅ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯉꯥꯜꯅ: "ꯃꯃꯥ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯆꯥꯄꯣꯠ ꯅꯨꯡ ꯈꯔ ꯂꯩꯁꯦꯗ, ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯈ꯭ꯔꯅꯤꯕ ꯃꯇꯝꯁꯦ"꯫ ꯁꯅꯥꯖꯥꯎꯕꯤꯅ: "ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ, ꯅꯪꯅ ꯂꯩꯁꯦ ꯍꯥꯏꯗꯣ ꯌꯥꯝ ꯌꯥꯝꯃꯜꯂꯦ, ꯈꯔ ꯑꯉꯝꯕ ꯄꯤꯔꯁꯦ, ꯄꯩꯁꯥ ꯂꯩꯕ ꯑꯣꯏꯔꯗꯤ ꯌꯥꯕ"꯫ ꯃꯉꯥꯜ ꯃꯃꯥꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯥꯅ ꯑꯄꯥꯝꯕ ꯅꯤꯡꯉꯛꯄꯗꯨꯃꯛ ꯄꯤꯌꯨꯅ ꯃꯌꯨꯝꯗ ꯅꯤꯡꯉꯥꯏ ꯇꯧꯕ, ꯐꯪꯗ꯭ꯔꯒꯅ ꯁꯥꯎꯕ ꯈꯠꯅꯕ ꯏꯁꯧ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯉꯥꯜ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ: "ꯏꯁ, ꯑꯩꯗꯤ ꯁꯤꯈꯩ ꯄꯤꯅꯤꯅ ꯈꯜꯂꯒ, ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯇꯝꯗ ꯄꯤꯕ꯭ꯔꯥ, ꯃꯤ ꯕꯥꯔꯗꯦꯒꯤ ꯄꯤꯒꯦ ꯍꯥꯏꯕꯅꯦ"꯫ ꯁꯅꯥꯖꯥꯎꯕꯤꯁꯨ: "ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯄꯩꯁꯥꯁꯨ ꯂꯩꯇꯦ, ꯈꯔ ꯑꯉꯝꯕ ꯄꯤꯔꯁꯦ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯏꯃꯨꯡꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤ"꯫ ꯃꯉꯥꯜꯅ: "ꯑꯗꯨꯈꯛ ꯄꯤꯕꯗꯤ ꯇꯜꯂꯦ, ꯑꯇꯣꯞꯄꯒꯤꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯉꯥꯛꯇ ꯄꯤꯔꯛꯀꯅꯤ"꯫ ꯁꯅꯥꯖꯥꯎꯕꯤꯗꯨ ꯃꯆꯥꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯗꯕꯁꯤꯗ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ: "ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯃꯣꯏꯗꯧꯅ ꯄꯩꯁా ꯄꯥꯏꯔꯝꯃꯗꯤ ꯃꯣꯏꯅ ꯇꯧꯔꯤꯗꯨꯗꯩ ꯍꯦꯟꯅ ꯇꯧꯔꯣꯏꯗ꯭ꯔꯣ"꯫ ꯃꯉꯥꯜ ꯑꯇꯩ ꯀꯔꯤꯁꯨ ꯆꯪꯉꯝꯗꯦ, ꯃꯥꯅ ꯅꯤꯡꯈꯤꯕꯗꯨꯗ ꯑꯗꯨꯃꯛ ꯂꯩ꯫ "ꯃꯤꯅ ꯉꯔꯥꯡꯗꯩ ꯍꯥꯏꯔꯛꯑꯒ ꯁꯤꯐꯥꯎꯗꯤ ꯉꯝꯅꯕ ꯇꯧꯕꯤꯕ ꯌꯥꯏꯗꯅ, ꯑꯩ ꯄꯩꯁా ꯌꯥꯝ ꯌꯥꯝꯕꯗꯤ ꯍꯥꯏꯗꯦꯗꯅ"꯫ "ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ, ꯅꯪꯅ ꯅꯤꯡꯉꯤꯗꯨꯇ ꯊꯨꯡꯗ ꯌꯥꯗꯦꯅ ꯈꯜꯂꯗꯤ ꯑꯩꯈꯣꯏꯁꯦ ꯌꯣꯟꯊꯣꯛꯀꯗꯧꯗ ꯉꯥꯏꯔꯦ"꯫ ꯃꯉꯥꯜ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯦꯝꯆꯥꯟ ꯉꯁꯥꯏꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯄꯩꯁꯥ ꯂꯩꯇꯕꯩ ꯋꯥꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯗꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯄ꯭ꯔꯦꯝꯆꯥꯟꯅ: "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯒꯤꯗꯣ ꯂꯩꯔꯣꯏꯁꯤꯗꯤ ꯍꯥꯏꯗꯦꯅ, ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯂꯩꯁꯦ ꯍꯥꯏꯕꯅꯦ, ꯍꯧꯖꯤꯛ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯕ ꯈꯣꯠꯄ ꯑꯃꯨꯛ ꯂꯥꯛꯑꯅꯤ, ꯄꯩꯁా ꯆꯪꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯅꯪꯒꯤ ꯒꯤꯐꯇꯨ ꯄꯤꯗ꯭ꯔꯗꯤ ꯑꯦꯟꯗꯤꯅ ꯇꯤꯟꯅꯔꯣꯏꯁꯦꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯄꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦ"꯫ ꯃꯉꯥꯜꯅ: "ꯃꯤ ꯑꯇꯩꯅ ꯄꯤꯗ꯭ꯔꯦꯅ ꯑꯩꯁꯨ ꯄꯤꯔꯣꯏꯗ꯭ꯔꯥ, ꯃꯣꯏꯒꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯥ"꯫ ꯄ꯭ꯔꯦꯝꯆꯥꯟ ꯏ ꯀꯥꯔꯛꯏ ꯃꯆꯥꯅ ꯃꯆꯤꯟ ꯈꯨꯝꯃꯛꯄꯗꯨꯗ: "ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ, ꯊꯥꯖꯤꯜꯂꯛꯀꯅꯤ, ꯍꯩꯅ ꯇꯥꯟꯅꯕ ꯈꯔ ꯌꯥꯅꯁꯦ, ꯅꯪ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯀꯥꯏꯗꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ"꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯜꯗꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯄꯤ ꯇꯥꯗꯨꯅ ꯃꯈꯣꯟ ꯊꯣꯛꯇꯅ ꯀꯞꯄꯤ꯫ ꯃꯍꯥꯛ ꯃꯄꯤ ꯅꯧꯒꯜꯂꯤ, ꯃꯤꯅ ꯈꯤꯇꯪ ꯉꯥꯡꯕ ꯈꯣꯠꯄꯗ ꯃꯤꯠꯇꯒꯤ ꯄꯤ ꯍꯦꯛꯇ ꯇꯥꯏ, ꯃꯗꯨ ꯃꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯆꯥꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯎꯔꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯁꯅꯥꯖꯥꯎꯕꯤ ꯍꯤꯟꯁꯥꯡ ꯁꯦꯝꯃꯝꯕꯗꯨ ꯇꯣꯛꯑꯒ ꯐꯤ ꯑꯃ ꯍꯣꯡꯗꯣꯛꯑꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ: "ꯂꯥꯛꯑꯣ, ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯩꯔꯨꯔꯁꯦ"꯫ ꯃꯉꯥꯜ ꯀꯞꯂꯤ ꯀꯞꯂꯤ: "ꯑꯩ ꯆꯠꯂꯔꯣꯏ"꯫ ꯁꯅꯥꯖꯥꯎꯕꯤ ꯃꯆꯥꯕꯨ ꯊꯦꯝꯃꯛꯏ: "ꯑꯩꯅ ꯂꯩꯔꯣꯏꯁꯤꯗꯤ ꯍꯥꯏꯗꯦꯗꯅ, ꯍꯧꯖꯤꯛ ꯄꯩꯁꯥ ꯆꯠꯀꯗꯧꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ, ꯅꯪꯅ ꯂꯩꯁꯦ ꯍꯥꯏꯕꯗꯣ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ"꯫ ꯃꯉꯥꯜꯅ: "ꯍꯧꯖꯤꯛ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ, ꯑꯃꯨꯛ ꯉꯥꯡꯅꯗꯅ ꯁꯥꯎꯅꯗꯅ, ꯍꯧꯖꯤꯛꯇꯤ ꯂꯩꯔꯔꯣꯏ ꯌꯥꯔꯦ"꯫ ꯁꯅꯥꯖꯥꯎꯕꯤꯅ: "ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯃꯤ, ꯑꯗꯩ ꯈꯔ ꯇꯥꯕ ꯑꯃ ꯈꯜꯂꯒ ꯂꯩꯁꯦ ꯍꯥꯏꯕꯅꯤ, ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ, ꯄꯨꯡꯁꯨ 9 ꯇꯥꯔꯛꯀꯗꯧꯔꯦ, ꯅꯪ ꯑꯦꯟꯗꯤ ꯈꯣꯏꯅ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯃꯅꯤ"꯫ ꯃꯉꯥꯜ ꯀꯞꯄꯒꯤ ꯃꯃꯤꯠ ꯃꯅꯥ ꯄꯣꯝꯃꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ: "ꯑꯩ ꯆꯠꯂꯔꯣꯏ ꯍꯥꯏꯕꯅꯦ"꯫ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯐꯃꯨꯡꯗꯒꯤ
ꯂꯥꯎꯔꯛꯏ꯫ ꯇꯣ ꯆꯠꯂꯨꯅꯨ ꯑꯗꯥꯝ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯗꯤ꯫ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯟꯗꯤꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯄꯨꯡ 8:30 ꯇꯥꯁꯤꯜꯂꯛꯑꯦ꯫ ꯑꯦꯟꯗꯤ, ꯚꯤꯛꯇꯣꯔ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯃꯉꯥꯜ ꯀꯧꯕ ꯂꯥꯛꯏ꯫ ꯅꯥꯎꯕꯅ, ꯗꯥ ꯃꯉꯥꯜ, ꯑꯣ ꯗꯥ ꯃꯉꯥꯜ꯫ ꯃꯉꯥꯜ ꯃꯈꯣꯏꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯦꯟꯗꯤꯅ, ꯀꯩꯗꯧꯔꯒꯦ, ꯉꯁꯥꯏ ꯆꯠꯈꯤꯕꯗꯩ ꯂꯥꯛꯇ꯭ꯔꯤꯗꯤ? ꯀꯦꯛꯁꯨ ꯀꯧꯍꯧꯗꯣꯔꯦ, ꯂꯥꯛꯑꯣ, ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯍꯧꯔꯦ꯫ ꯃꯉꯥꯜꯅ, ꯅꯣꯏ ꯁꯥꯎꯔꯅꯨ, ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯑꯦꯟꯗꯤꯅ, ꯏꯁ, ꯀꯩꯒꯤꯅꯣ? ꯃꯉꯥꯜꯅ, ꯑꯩꯗꯣ ꯌꯨꯝꯒ ꯈꯠꯅꯕ, ꯑꯗꯨꯒꯤꯅꯦ꯫ ꯁꯥꯎꯅꯨ, ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯌꯥꯎꯔꯒꯦ, ꯅꯣꯏ ꯆꯠꯊꯣꯛꯎꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯣꯟ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩ꯫ ꯃꯉꯥꯜꯒꯤ ꯃꯄꯥ ꯑꯗꯨ ꯂꯣꯏꯅ ꯀꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯥꯎꯕꯅ ꯑꯉꯥꯡꯅꯤ꯫ ꯃꯉꯣꯟꯗ ꯆꯪꯍꯟꯗꯨꯅ ꯃꯉꯥꯜꯕꯨ ꯂꯥꯛꯑꯣ ꯀꯧꯔꯛꯎ ꯍꯥꯏꯅ ꯊꯥꯔꯛꯏ꯫ ꯅꯥꯎꯕ ꯃꯉꯥꯜꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯃꯉꯥꯜꯗ ꯗꯥ ꯑꯦꯟꯗꯤꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯅ ꯇꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯉꯥꯜ ꯆꯠꯂꯔꯣꯏ ꯁꯥꯎꯅꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯃꯥꯅ ꯈꯟꯈꯤꯕꯗꯨꯗ ꯇꯧꯏ꯫ ꯅꯥꯎꯕꯗꯨ ꯊꯣꯛꯈꯤꯕꯒ ꯃꯉꯥꯜꯒꯤ ꯃꯄꯥ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯉꯥꯜꯅ ꯁꯥꯟꯅꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯑꯒ ꯂꯪꯒꯦ ꯇꯧꯕꯗ ꯆꯥꯔꯖꯔ ꯃꯔꯤꯗ ꯄꯟꯕꯩ ꯐꯣꯟ ꯑꯗꯨ ꯀꯥꯡꯉ ꯃꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ, ꯑꯦꯟꯗꯤ, ꯂꯥꯎ, ꯆꯪꯉꯛꯑꯣ, ꯃꯉꯥꯜꯁꯦ ꯀꯧ, ꯆꯠꯁꯦ ꯌꯥꯗ꯭ꯔꯗꯤ ꯇꯤꯟꯅꯔꯨꯅꯨ, ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯄꯨꯜꯂꯨꯅꯨ꯫ ꯃꯉꯥꯜꯒꯤ ꯃꯄꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯁꯥꯎꯔꯒ ꯂꯩꯕꯅ ꯏ ꯈꯪꯀꯥ ꯀꯥꯗꯨꯅ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯁꯠ ꯍꯧꯒꯠꯂꯒ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯦꯟꯗꯤ ꯈꯣꯏꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩ꯫ ꯄ꯭ꯔꯦꯝꯆꯥꯟꯗꯁꯨ ꯑꯦꯟꯗꯤ ꯈꯣꯏ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯅꯤ ꯈꯜꯂꯤ꯫ ꯃꯉꯥꯜ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯑꯣꯛꯇꯣ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯐꯥꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯥꯅ ꯍꯪꯉꯝꯃꯤ ꯃꯉꯥꯜꯅ, ꯀꯥꯏꯐꯥꯎ ꯌꯧꯕꯤꯗꯣꯏꯅꯣ? ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, ꯑꯩꯗꯤ ꯌꯨꯝ ꯍꯜꯂꯕꯅꯦ, ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟ ꯐꯥꯎꯗꯤ ꯌꯥꯎꯕ ꯌꯥꯅꯤ꯫ ꯃꯉꯥꯜꯁꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯄꯥꯅ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟ ꯐꯥꯎ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄ꯭ꯔꯦꯝꯆꯥꯟ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯄꯥꯜꯂꯤ꯫ ꯑꯦꯟꯗꯤ ꯈꯣꯏ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯊꯣꯛꯂꯛꯑꯒ, ꯃꯉꯥꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ, ꯑꯗꯣꯝꯗ ꯂꯥꯛꯇ꯭ꯔꯣ? ꯑꯦꯟꯗꯤꯅ, ꯂꯥꯛꯇꯤꯌꯦ꯫ ꯄ꯭ꯔꯦꯝꯆꯥꯟꯗꯨ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯣꯔꯣꯛ ꯇꯥꯟꯅ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯒ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯀꯧꯕꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤ ꯃꯧ ꯑꯃꯅ ꯑꯉꯥꯡ ꯄꯣꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯉꯥꯜꯒꯤ ꯃꯄꯥ ꯑꯗꯨꯅ ꯆꯩ ꯄꯥꯏꯔꯒ ꯁꯣꯔꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯃꯥꯃꯥ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄ꯭ꯔꯦꯝꯆꯥꯟꯗ, ꯃꯉꯥꯜꯗꯣ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅ ꯊꯤꯕ ꯊꯣꯛꯂꯛꯄꯅꯦ꯫ ꯁꯨꯁꯤꯂꯥꯅ, ꯃꯥꯗꯣ ꯉꯁꯥꯏ ꯑꯩꯅ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯆꯦꯟꯊꯣꯔꯛꯑꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯈꯤꯕꯅꯦ꯫ ꯑꯗꯣ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣꯗꯤ ꯑꯩꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯉꯥꯜꯒꯤ ꯃꯆꯦ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯚꯥ, ꯃꯉꯥꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ, ꯊꯦꯡꯅꯔꯛꯇ꯭ꯔꯕꯣ? ꯄ꯭ꯔꯦꯝꯆꯥꯟꯗ, ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑꯒ ꯆꯠꯈꯤꯗꯦ, ꯑꯗꯣ ꯀꯗꯣꯝꯗꯅꯣꯗꯤ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯣꯜ ꯇꯧꯗꯨꯅ ꯑꯝꯇ ꯍꯪꯉꯣ, ꯃꯉꯥꯜꯗꯨ ꯂꯥꯛꯄ꯭ꯔꯅ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ ꯍꯪꯒꯦ, ꯃꯃꯥꯁꯨ ꯁꯣꯝꯗ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯁꯥꯎꯔꯒ, ꯌꯥꯝ ꯐꯔꯣꯏꯗꯣꯔꯤꯕ ꯑꯉꯥꯡꯅꯦ ꯃꯗꯨ, ꯄꯨꯂꯤꯁꯇ ꯊꯤꯅꯕ ꯍꯥꯏꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯤꯅ, ꯄꯨꯂꯤꯁꯇꯗꯤ ꯍꯥꯏꯈꯤꯔꯣꯏꯁꯦ ꯕꯥ, ꯃꯥꯃꯣꯆꯧ ꯈꯣꯏꯅ ꯈꯪꯂꯛꯑꯗꯤ ꯐꯨꯕꯤꯕꯗ ꯂꯣꯏꯔꯅꯤ ꯑꯉꯥꯡꯁꯦ꯫ ꯍꯥꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯈꯤꯁꯦ, ꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯁꯦ꯫ ꯄ꯭ꯔꯦꯝꯆꯥꯟꯅ, ꯅꯪ ꯀꯅꯥ ꯀꯅꯥꯅꯗꯨꯅꯣ ꯑꯃꯨꯛꯇ ꯍꯪꯉꯣ, ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯉꯝꯃꯣ, ꯑꯩꯁꯨ ꯅꯅꯦ ꯃꯦꯝꯆꯥ ꯈꯣꯏꯗ ꯂꯥꯛꯄ꯭ꯔꯅ ꯑꯝꯇ ꯍꯪꯉꯨꯒꯦ꯫ ꯅꯃꯥꯗꯣ ꯈꯔ ꯊꯦꯝꯃꯝꯃꯨ, ꯕꯤꯄꯤꯁꯨ ꯋꯥꯡꯕꯅꯤꯅ ꯃꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ, ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ, ꯌꯥꯝ ꯐꯠꯇꯦꯗ ꯑꯩꯈꯣꯏ ꯃꯉꯥꯜꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯜꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯈꯥꯝꯗꯨꯅ ꯂꯝꯄꯥꯛꯇꯨꯗ ꯀꯨꯝꯍꯧꯔꯦ꯫ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒꯤ ꯂꯨꯄꯥ 10 ꯄꯤꯗꯨꯅ ꯒꯥꯔꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯝꯄꯥꯛꯇꯨꯗ ꯑꯍꯟ ꯑꯃ ꯃꯩ ꯇꯤꯛꯇꯨꯅ ꯂꯩ꯫ ꯑꯅꯛꯄꯗꯨꯗꯁꯨ ꯃꯧ ꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯋꯥꯀꯤꯡ ꯆꯠꯇꯨꯅ ꯂꯩ꯫ ꯃꯉꯥꯜꯁꯨ ꯂꯝꯄꯥꯛꯇꯨ ꯀꯣꯏꯕ ꯊꯨꯡꯅ ꯆꯠ ꯁꯥꯟꯅꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯔꯤ꯫
ꯃꯌꯨꯝꯗ ꯁꯨꯡꯆꯪ ꯆꯪꯉꯣꯏ, ꯃꯣꯏꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯟꯖꯩ, ꯑꯁ ꯒꯥꯔꯤꯁꯨ ꯁꯤꯔꯛꯇꯦ, ꯄꯨꯡ ꯀꯌꯥꯝ ꯇꯥꯔꯝꯗꯣꯏꯖꯥꯠꯅꯣ? ꯍꯌꯦꯡ ꯑꯌꯨꯛꯀꯨꯝꯕꯗꯤ ꯑꯩ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯁꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯏꯗ ꯆꯠꯄ? ꯂꯝꯄꯥꯛꯁꯤꯗ ꯇꯨꯝꯃ ꯁꯤꯔꯅꯦ꯫ ꯑꯁ ꯅꯥꯀꯟꯗ ꯕꯣꯔꯗꯤꯡꯁꯨ ꯂꯩꯁꯜꯂꯦ, ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯂꯩꯔꯛꯇ ꯆꯪꯕꯁꯨ ꯇꯜꯂꯤ, ꯍꯨꯏ ꯊꯣꯛꯂꯛꯑꯒ ꯂꯩꯔꯝꯃꯗꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯦ, ꯀꯅꯥꯝꯅꯁꯨ ꯈꯪꯉꯔꯣꯏ꯫ ꯑꯁ ꯆꯤꯌꯗꯦꯕ, ꯑꯥꯗꯩ ꯍꯟꯁꯦ ꯃꯩꯇꯦꯒ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯥꯛꯇꯒ ꯆꯪꯉꯛꯑꯒ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯍꯪꯉꯛꯄꯗ ꯑꯩꯅ ꯋꯥꯔꯤꯗꯣ ꯂꯤꯔꯒ ꯃꯣꯏꯗ ꯂꯩꯔꯁꯤꯔꯒ ꯍꯥꯏꯔꯛꯇꯣꯏꯔꯥ? ꯌꯨꯝꯗꯒ ꯁꯨꯡꯆꯪ ꯆꯪꯉꯣꯏ꯫ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯆꯩꯕ꯫ ꯁꯣꯝꯗ ꯌꯨꯝꯗꯅ ꯃꯉꯥꯜ ꯍꯟꯖꯤꯜꯂꯛꯇꯕꯩ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯕꯗꯁꯨ ꯃꯣꯏꯗ ꯂꯥꯛꯇꯦꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯂꯝꯒꯗꯕ ꯈꯟꯕꯗ ꯋꯥꯅꯔꯦ꯫ ꯊꯣꯏꯕꯤꯅ, ꯕꯕꯥ ꯀꯃꯥꯏ ꯇꯧꯅꯤ? ꯄꯨꯡ 9 ꯇꯥꯁꯤꯜꯂꯦ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ, ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯄ꯭ꯔꯦꯝꯆꯥꯟꯗ, ꯑꯩ ꯁꯣꯔꯣꯛ ꯐꯥꯎꯗ ꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯨꯒꯦ, ꯅꯪꯅ ꯃꯥꯁꯦ ꯃꯊꯟꯇ ꯂꯩꯍꯟꯒꯅꯨ, ꯆꯠꯂꯣ꯫ ꯃꯉꯥꯜꯒꯤ ꯃꯄꯥ ꯑꯗꯨ ꯑꯃꯨꯛꯀ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯄꯗ ꯑꯦꯟꯗꯤ, ꯚꯤꯛꯇꯣꯔ, ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯩ꯫ ꯄ꯭ꯔꯦꯝꯆꯥꯟꯗ, ꯀꯥꯏꯗꯅꯣ ꯅꯣꯏ ꯑꯍꯨꯝꯗꯤ? ꯅꯥꯎꯕꯅ ꯈꯨꯝꯃꯛꯏ, ꯗꯥ ꯃꯉꯥꯜꯗꯣ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯅꯦ꯫ ꯄ꯭ꯔꯦꯝꯆꯥꯟꯗ, ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝ ꯑꯁꯣꯝ ꯀꯩꯁꯥꯝꯄꯥꯠ ꯔꯣꯝꯗ ꯆꯠꯂꯣ, ꯃꯉꯥꯜꯗꯣ ꯊꯦꯡꯅꯔꯗꯤ ꯅꯝꯗꯅ ꯄꯨꯔꯛꯑꯣ, ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯉꯨꯔꯦ, ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯆꯪꯉꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯣꯅ ꯃꯉꯥꯜꯒꯤ ꯃꯄꯥꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯥ ꯃꯊꯟꯇ ꯀ꯭ꯋꯥꯀꯩꯊꯦꯜꯔꯣꯝꯗ ꯁꯨꯝ ꯂꯥꯛꯏ, ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏ꯫ ꯊꯦꯡꯅꯕꯒ ꯍꯦꯛꯇ ꯐꯨꯔꯒꯦꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯐꯅꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯥꯅꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯌꯨꯝꯒ ꯁꯥꯎꯅꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯈꯜ ꯂꯩꯇꯥꯒꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯊꯤꯍꯜꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯄꯨꯡ 9 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯃꯉꯥꯜꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛꯇꯨꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯩ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯑꯒ ꯂꯝꯄꯥꯛꯇꯨꯗ ꯃꯈꯣꯏ ꯈꯔ ꯐꯝꯖꯤꯟꯗꯨꯅ ꯂꯩ꯫ ꯃꯉꯥꯜꯗꯨ ꯋꯥꯈꯜꯗ ꯖꯥꯠ ꯁꯨꯝ ꯈꯜꯂꯛꯏ꯫ ꯑꯩꯁꯤ ꯃꯣꯏꯅꯒ ꯐꯥꯔꯒ ꯑꯇꯣꯞꯄ ꯂꯝꯗ ꯀꯤꯠꯅꯤ ꯃꯤꯠꯈꯩꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯗꯤ, ꯅꯠꯇ꯭ꯔꯒ ꯊꯕꯛ ꯁꯨꯅꯕ ꯐꯥꯔꯒ ꯊꯝꯈ꯭ꯔꯗꯤ, ꯑꯁ ꯀꯥꯏꯗ ꯆꯠꯅꯤ? ꯂꯩꯔꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩꯔꯗꯧꯁꯨ ꯇꯜꯂꯦ꯫ ꯀꯥꯟꯅꯗꯦ, ꯀꯥꯡꯖꯩꯕꯨꯡꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ, ꯕꯖꯥꯔ ꯃꯅꯨꯡꯗꯨꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯒꯦ꯫ ꯐꯤꯂꯝꯗꯁꯨ ꯑꯗꯨꯗ ꯃꯤ ꯑꯃꯒ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯒ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯑꯩꯁꯨ ꯀꯅꯥꯅ ꯈꯪꯅꯤ, ꯑꯍꯟ ꯑꯃ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗ, ꯆꯥꯛꯀ ꯂꯥꯝꯕꯅꯦ, ꯄꯩꯁꯥꯁꯨ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯔꯤ꯫ ꯑꯁ ꯀꯦꯛꯇꯒꯤ ꯌꯦꯟꯗꯒꯤ ꯆꯥꯗꯅ ꯂꯩꯖꯔꯗꯧꯅꯦꯕ꯫ ꯁꯥꯎꯔꯒꯦ ꯇꯧꯕꯅꯤ, ꯃꯣꯏꯅ ꯍꯦꯛꯇ ꯁꯥꯎꯍꯜꯂꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯗꯣ ꯌꯥꯝ ꯁꯥꯎꯕꯅꯤ, ꯃꯃꯥꯡꯗꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯣ ꯈꯣꯠꯀꯅꯣ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯦꯔꯥ, ꯑꯩ ꯉꯝꯅꯕ ꯄꯣꯠꯆꯩ ꯊꯥꯡꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯂꯩꯅꯤꯗ꯫ ꯃꯃꯥꯗꯣ ꯕꯖꯥꯔꯗ ꯀꯥꯔꯛꯄꯗ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯂꯅꯤ, ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯉꯣꯏ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯏ꯫ ꯌꯦꯟ ꯑꯊꯣꯡꯕ, ꯆꯅꯥꯃꯌꯨꯝ ꯀꯩꯀꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯂꯣꯜꯂꯝꯗꯥꯏꯒꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ, ꯁꯨꯞꯅꯇꯪꯒꯤ ꯆꯅꯥꯃꯌꯨꯝ 3 ꯈꯛ ꯂꯩꯔꯤ꯫ ꯃꯉꯥꯜꯗꯨ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯆꯅꯥꯃꯌꯨꯝ 10 ꯄꯤꯕ ꯑꯃ ꯂꯩꯔꯒ ꯂꯥꯛꯏ꯫ ꯂꯨꯄꯥ 10 ꯈꯛ ꯉꯥꯏꯔꯦ, ꯁꯤꯅ ꯍꯌꯦꯡꯒꯤ ꯊꯝꯃꯒꯦ꯫ ꯑꯥꯗꯩꯁꯤꯕꯨ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤꯅꯦ, ꯑꯁ ꯍꯨꯔꯥꯟꯕ ꯃꯥꯟꯗꯅ ꯑꯩꯁꯦ ꯐꯥꯔꯒ ꯄꯨꯈꯤꯗꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯏꯊꯟꯗꯒ ꯑꯣꯏꯔꯦ, ꯃꯣꯏꯅ ꯍꯪꯉꯛꯑꯗꯤ ꯌꯨꯝꯁꯤꯗꯩꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ꯫ ꯃꯉꯥꯜꯗꯨ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯃꯤ ꯅꯨꯡ ꯄꯥꯛꯅ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯨꯕꯩ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯪꯈꯟꯗ ꯈꯟꯖꯔꯕꯁꯨ ꯁꯥꯎꯕ ꯐꯔꯛꯑꯕ ꯇꯨꯡꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯧꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯈꯜꯂꯛꯏ꯫ ꯃꯍꯥꯛ ꯁꯨꯝ ꯈꯟꯖꯤꯜꯂꯛꯏ, ꯃꯤꯅ ꯐꯨꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯥ ꯌꯨꯝꯗ ꯆꯪꯅꯤꯡꯉꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯉꯥꯜꯅ, ꯌꯨꯝꯗ ꯆꯪꯉꯒꯦꯗ, ꯁ꯭ꯋꯥꯏꯗ ꯃꯤꯅ ꯐꯨꯈ꯭ꯔꯗꯤ ꯏꯊꯟꯇ ꯃꯥꯡꯖꯗꯣꯏꯅꯤꯁꯦ꯫ ꯂꯨꯄꯥ 10 ꯈꯛꯁꯦ ꯀꯩꯅꯣꯝ ꯆꯥꯊꯣꯛꯈ꯭ꯔꯒꯦ, ꯌꯨꯝ ꯆꯪꯉꯗꯤ ꯆꯥꯛ ꯅꯨꯡ ꯆꯥꯗꯣꯏ ꯂꯩꯔꯁꯤꯕꯨ꯫ ꯑꯥꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯁꯤꯗ ꯆꯪꯉꯒꯦ, ꯀꯩꯅꯣꯝ ꯍꯦꯛꯇ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯗꯨꯀꯥꯟꯗꯨꯗꯩ ꯐꯤꯁ ꯑꯃ ꯂꯩꯗꯨꯅ ꯆꯅꯥꯃꯌꯨꯝ ꯑꯗꯨ ꯆꯥꯗꯨꯅ ꯌꯨꯝꯗ ꯆꯪꯗꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯁꯦ
lam ꯑꯇꯣꯞꯄ ꯑꯃꯗ ꯀꯨꯏꯅ ꯐꯥꯔꯒ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯧꯅ ꯍꯔꯥꯎꯅ ꯃꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯁ, ꯑꯗꯣ ꯑꯩ ꯌꯨꯝ ꯆꯪꯕꯒ ꯕꯕꯥꯅꯗꯤ ꯐꯨꯕꯗꯤ ꯁꯣꯏꯗ꯭ꯔꯦ, ꯌꯥꯝ ꯁꯥꯊꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏꯗ, ꯆꯪꯉꯒꯦ, ꯕꯕꯥꯅ ꯐꯨꯔꯛꯑꯁꯨ ꯃꯃꯥꯅ ꯀꯟꯕꯤꯗꯧ ꯂꯩꯔꯦ, ꯑꯗꯩ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯐꯔꯅꯤꯗ꯫ ꯃꯉꯥꯜꯗꯨ ꯃꯣꯏꯒꯤ ꯂꯩꯔꯛ ꯃꯇꯣꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯔꯛ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯃꯤ ꯑꯃꯠꯇꯒ ꯊꯦꯡꯅꯔꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯏꯀꯥꯏ, ꯃꯥꯗꯤ ꯆꯪꯉꯔꯣꯏ, ꯍꯌꯦꯡ ꯃꯣꯏꯅ ꯊꯤꯕ ꯂꯥꯛꯑꯒ ꯆꯪꯉꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯒ ꯃꯁꯥ ꯃꯊꯟꯇ ꯌꯨꯝꯗ ꯆꯪꯖꯕꯗꯣ꯫ ꯒꯦꯠ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯌꯨꯝ ꯆꯪꯕꯁꯨ ꯏꯀꯥꯏꯔꯦ, ꯑꯃꯨꯛ ꯆꯠꯈꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯉꯥꯜꯅ, ꯒꯦꯠꯁꯤꯗꯤ ꯂꯣꯟꯗ꯭ꯔꯤꯕ ꯃꯥꯜꯂꯦꯁꯦ, ꯑꯁ ꯆꯪꯉꯒꯦꯗ ꯍꯦꯛꯇ, ꯐꯨꯒꯦꯁꯨ ꯐꯨꯔꯁꯅꯨ, ꯂꯥꯛꯈꯩ ꯂꯥꯛꯑꯒ ꯄꯩꯁꯥꯁꯨ ꯌꯥꯎꯗ꯭ꯔꯦ, ꯍꯌꯦꯡꯗꯤ ꯒꯦꯝ ꯆꯥꯗꯅ ꯂꯩꯔꯅꯤ, ꯆꯪꯕꯅ ꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯜꯗꯨ ꯒꯦꯠ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨ ꯃꯄꯥꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯨꯏ ꯑꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯉꯥꯜ ꯀꯩꯝ ꯌꯦꯡꯗꯅ ꯐꯠ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯨꯏ ꯑꯗꯨꯁꯨ ꯃꯉꯥꯜꯗꯩ ꯈꯪꯕꯗꯩ ꯈꯣꯡꯕ ꯂꯦꯞꯇꯨꯅ ꯃꯃꯩ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯕ ꯇꯥꯕꯗ ꯃꯉꯥꯜꯒꯤ ꯃꯄꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯉꯥꯜ ꯆꯪꯉꯛꯄꯗꯨ ꯎꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯑꯗꯨ ꯁꯥꯎꯅ, ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪ? ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯤꯆꯩ ꯂꯧꯊꯣꯛꯎꯏ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯏ꯫ ꯃꯍꯥꯛ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅ ꯌꯦꯡꯕꯗ 10 ꯇꯥꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ꯫ ꯁꯅꯥꯖꯥꯎꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯋꯥꯔꯧꯏ꯫ ꯃꯆꯥꯅ ꯂꯥꯛꯄꯗꯨꯗ ꯋꯥ ꯑꯃꯗ ꯐꯥꯎ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯃꯆꯦ ꯊꯣꯏꯕꯤꯅ, ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪ? ꯃꯉꯥꯜ ꯃꯆꯦꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯤꯆꯩꯅ ꯃꯀ꯭ꯂꯥꯞꯇ ꯍꯦꯛꯇ ꯀꯟꯊꯔꯛꯏ꯫ ꯃꯉꯥꯜ ꯅꯥꯃꯟꯗꯅ ꯐꯝꯊꯈꯤ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯅꯪꯒꯟꯗ ꯂꯤꯆꯩꯗꯨꯅ ꯁꯥꯟꯊꯔꯤ꯫ ꯄ꯭ꯔꯦꯝꯆꯥꯟꯅ, ꯃꯊꯪ ꯇꯧꯔꯔꯣꯏ ꯍꯥꯏꯌꯨ, ꯃꯊꯪ ꯇꯧꯈꯤꯗ꯭ꯔꯥ? ꯃꯉꯥꯜ ꯃꯄꯥꯗꯨꯅ ꯐꯅꯌꯥꯝ ꯐꯨꯔꯕꯁꯨ ꯀꯞꯄꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯤ꯫ ꯃꯈꯨꯠꯇ ꯂꯤꯆꯩꯅ ꯀꯟꯕꯗ ꯈꯨꯗꯣꯝꯕꯤꯗꯨꯗ ꯄꯥꯟꯗꯅ ꯃꯈꯨꯠꯇꯨ ꯏ ꯊꯣꯛꯏ꯫ ꯁꯅꯥꯖꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯤ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯥꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯉꯥꯜꯕꯨ ꯐꯨꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯆꯩ ꯑꯗꯨ ꯇꯦꯛꯂꯛꯄꯗꯒꯤ ꯄ꯭ꯔꯦꯝꯆꯥꯟ ꯐꯨꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯉꯥꯜ ꯐꯃꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯇꯥꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯧꯄꯥꯕꯨ ꯀꯞꯄ ꯊꯦꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯉꯥꯜꯒꯤ ꯃꯈꯨꯠ ꯁꯣꯛꯄꯗꯨ ꯎꯔꯛꯄꯗ ꯊꯣꯏꯕꯤꯗꯨ ꯍꯤꯗꯥꯛ ꯊꯤꯗꯨꯅ ꯑꯅꯥꯕꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯇꯧꯔꯤ꯫ ꯄ꯭ꯔꯦꯝꯆꯥꯟꯅ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯩ ꯀꯩ ꯀꯥꯟꯅꯔꯤ? ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯉꯝꯗ ꯂꯩꯗꯕ꯭ꯔꯥ? ꯏꯃꯨꯡꯁꯤꯗ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯏ, ꯀꯌꯥꯝ ꯆꯠꯂꯤ, ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯇꯧꯅꯤꯡꯉꯤꯅꯤ꯫ ꯅꯪꯅꯒ ꯑꯦꯟꯗꯤꯒꯤꯅꯦ ꯀꯥꯏꯅ ꯃꯤ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯄꯤꯕꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯉꯝꯗꯕꯩ ꯅꯠꯇ꯭ꯔꯥ? ꯉꯝꯅ ꯄꯤꯗꯕꯅꯦ ꯍꯥꯏꯌꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯃꯥꯁꯤꯅ ꯅꯣꯏꯒꯤ ꯍꯣꯠꯅꯕꯗ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯀꯩꯀꯩ ꯂꯩꯒꯦꯅꯦ? ꯑꯇꯩ ꯃꯌꯥꯝꯗꯧꯅ ꯅꯣꯡꯃꯗ ꯒꯥꯔꯤ ꯑꯃꯗ ꯅꯃꯥꯅ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯄ꯭ꯔꯣ? ꯃꯤꯒꯤ ꯆꯠꯄꯗ ꯈꯔ ꯌꯥꯎ, ꯃꯣꯏꯅ ꯂꯩꯔꯒꯅ ꯆꯥꯕ, ꯂꯩꯇ꯭ꯔꯒꯅ ꯇꯣꯛꯄ꯫ ꯑꯩꯐꯥꯎ ꯁꯤ ꯐꯨꯔꯤꯠꯁꯤꯒ ꯍꯤꯒꯣꯛ ꯑꯃꯗꯨꯒ ꯑꯗꯨꯗꯩ ꯍꯦꯟꯕ꯭ꯔꯣ? ꯅꯣꯏꯇꯕꯨ ꯃꯤ ꯑꯣꯏꯔꯗꯤꯅ ꯅꯨꯡꯉꯥꯏꯅ ꯇꯧꯅꯤꯡꯕ ꯇꯧꯗꯅ ꯍꯤꯡꯍꯧꯔꯗꯤ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ, ꯑꯗꯨꯒ ꯅꯣꯏꯅ ꯍꯦꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯈꯔꯗꯤ ꯈꯟꯕ ꯌꯥꯔꯕꯅꯤ꯫ ꯅꯃꯥꯅ ꯉꯁꯥꯏꯗꯩ ꯀꯞꯄꯒ ꯂꯩꯔꯤꯁꯦ ꯅꯪ ꯎꯗ꯭ꯔꯥ? ꯅꯃꯥꯁꯦ BP ꯋꯥꯡꯕꯅꯦ, ꯒꯨꯂꯤ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯜꯂꯛꯄꯗ ꯅꯃꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣ, ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯑꯝꯇ ꯈꯜꯂꯣꯅꯦ꯫ ꯅꯊꯃꯣꯏꯗ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤꯀꯣꯅ ꯈꯜꯂꯛꯀꯅꯤ꯫ ꯃꯉꯥꯜꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯈꯟꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯅꯍꯥꯟꯈꯩ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗꯨ ꯇꯧꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯈꯜꯂꯛꯏ꯫ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯥ ꯂꯥꯜꯂꯦ, ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ, ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ꯫ ꯄ꯭ꯔꯦꯝꯆꯥꯟꯗꯨ ꯃꯉꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯕ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯂꯥꯎ, ꯆꯥꯛꯁꯦ ꯆꯥꯅꯕ ꯑꯝꯇ ꯇꯧꯔꯨꯁꯤ ꯂꯥꯎ꯫ ꯃꯉꯥꯜꯅ, ꯑꯩꯗꯤ ꯆꯥꯔꯔꯣꯏ,
ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯄ꯭ꯔꯦꯝꯆꯥꯅ ꯀꯩꯀꯩ ꯆꯥꯔꯛꯇꯅ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯉꯁꯥꯏꯗꯩ ꯑꯩꯈꯣꯏ ꯑꯝꯇ ꯆꯥꯗꯈꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤꯅꯦ꯫ ꯅꯃꯥꯗꯣ ꯆꯥꯛ ꯈꯔꯗ ꯑꯣꯏꯔꯁꯨ ꯏꯜꯍꯜꯂꯨ꯫ ꯁꯅꯥꯖꯥꯎꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯆꯥꯛ ꯊꯤꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩ ꯑꯦꯟꯗꯤ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯉꯥꯜꯅ ꯄꯥꯏꯈꯠꯂꯒ ꯚꯥꯏ꯫ ꯑꯦꯟꯗꯤꯅ ꯚꯥꯏ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯕꯣ? ꯃꯉꯥꯜꯅ ꯌꯨꯝꯗ ꯂꯩꯔꯦ ꯚꯥꯏ꯫ ꯑꯦꯟꯗꯤꯅ ꯅꯪ ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯗ ꯚꯤꯛꯇꯣꯔ ꯈꯣꯏ ꯂꯩꯔꯤꯌꯦ꯫ ꯃꯉꯥꯜꯅ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯒꯦ ꯚꯥꯏ꯫ ꯑꯦꯟꯗꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯄ꯭ꯔꯦꯝꯆꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯆꯥꯎ ꯂꯥꯛꯑꯣ꯫ ꯁꯅꯥꯖꯥꯎꯕꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯛ ꯏꯜꯂꯤ꯫ ꯃꯉꯥꯜꯅ ꯈꯪꯏ ꯃꯉꯣꯟꯗ ꯋꯥꯔꯧꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯗ ꯋꯥꯔꯧꯕ ꯐꯅꯌꯥꯝ ꯂꯩꯅꯔꯁꯨ ꯃꯃꯥꯅ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯉꯥꯜꯁꯨ ꯏꯃꯨꯡꯁꯤꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤ, ꯀꯌꯥꯝ ꯈꯟꯕꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯌꯥꯎꯕꯤꯗꯨꯁꯨ ꯃꯆꯥꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫